Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau Phaubai Mei Thanaba Hotnaramba Kukising Arambai Tengol Nongmei KAPTUNA TANKHRE Imphal West District ki Kautruk amadi Bethel anigi lonaba saruksingda masing yamlaba kuki terroristsingna achengba tanja yenglaga manak nakpada laiba mitei khulsingda landanaba sem saduna leikre haina mafam adugi khunjasingdagi fangba pau amana haidi Pausina makata na hai ngarang numidang pung 8 rom tarakpa matamdasu kuki khulai paiba terroristsing aduna Bethel chingdagi kumtharaklaga Kautruk ki labuksingda Khaudok thamba phau khudapsing Mei Thanaba Hotnarambadagi Arambai Tengol gi thaumisingna matam chana khanghaubadagi kuki khulai paiba terroristsing adu Nongmei KAPTUNA TANKHRE haidi Pausina makha taribadi kuki khulai paiba terroristsingna Kautruk amadi kadang manga lonariba Kautruk chingjaudagi labuksingda kumtharakle haiba pau tabadagi mafam aduda Arambai Tengol gi thaumising changsiluba matamda maikai anida khuthongnaki khuthongnaba aduda manak nakpada laiba CRPF ki kangbuna su Nongmei amadi Anganba maingal kapthorakpadagi kuki khulai paiba terroristsing adu Nongmei kaplaga Bethel gi chingromda chenkhatki hairi Home Ministry na police station taruk na konba mafamsingda nauna disturb area status thamjinkhre Haukiba chayol asida khangawdana Churchanpur Bisnupur Imphal East amasung Jiribam district ta hengalakhiba ethnic balancing asida insurgents group sing yausilaktuna misimina amadi asu ofan thokpagi thodok hengalakpana maram oiraga irang asibu laksinaba Ministry of Home Affairs Government of India na Armed Forces Special Power Act 1958 ki makhada disturb area status lauthokraba police station taruk na konba area singda nauna disturb area status thamjinkhre Nauna disturb area status thamjinkraba police station singi area sing adudi Sekmai Lamsang Lamlai Jiribam Leimakhong amadi Moirang police station singi area dani Hairiba disturb area status asi chahi asigi October amadagi hauduna tha taruk chathagani hairi Disturb area status thamjinkraba police station sing asina koliba mafam singda security singna coordination tawduna security ki section tharang oina operation sing chathaba haunaba Ministry of Home Affairs State Government amadi security ki makok thongba official singda direction pikre hairi Panbayai Ministry of Home Affairs na chahi asigi September amada afasphagi makhada Manipur gi oina police station taragamapan na konba area sing yaudana Manipur State pumbada thamlamba disturb area status asigi matam loikhibaga loinana Ministry asina chahi asigi October amadagi makha tana disturb area status tha taruk sangdokhibani chahi asigi September 13 da thokiba Ministry of Home Affairs ki notification adugi matung inna police station Taragamapal Imphal City Lamphel Sekmai Lamsang Patsoi Wangoi Porompat Hangang Lamlai Iril Bunglei Makong Thawal Bisnupur Nambol Moirang Kakching amasung Jiribam district sing na kon mafam sing yaudana Manipur gi atay mafam sing da phagi makhada disturb area status tha taruk makhada na sangdokhimani Adobo hojik hengalakliba irang asina maram oiraga state asigi law and order gi fibam sing munna khanaraba matung phagi section ahungi makhada police station taruk Sekmai Lamsang Lamlai Jiribam Leimakhong amadi Moirang police station singi mafam sing da amuk hanna disturb area status asi thamduna tha taruk chanana bagi notification asi Ministry of Home Affairs ki additional secretary Payus Goel na thokibani hairi asi bhagchang ama leiramle ngasi ayu anganbada masakhang dabasing na miyoi ama Nongmei na KAPTUNA halamle leikhidraba miyoi adugi maming Waikhom Sanaton Kunnipan apokbagi ming Waikhom Prem Kumar Imphal East District ki manung chanba kharasom makha lekai dagini haidi hojik fawpagi oina Waikhom Sanaton kanana amadi karigidamag Nongmei na kaplambano haiba khangba ngamdri Police tagi fangba pawda ngasi ayu pung amaga minute kun rom taba aduaida Imphal East District ki Porompa Police Station ki manung chanba Yarelpa Top Hill View Point masakhang dabasing na Waikhom Sanaton Nongmei na kablaga halambani Waikhom Sanaton gi thawai yaudraba hakchang Porompat Police Station gi team amana thodok thokpham mafam dagi lakhwatlaga Janims ki mokta ayuk pung 3:45 rom tabada purakre haidi Editorial kalam dagi lakhucharke lan khamada kanglon chumna khamsi ha urok namang sulang na tung chuten haiba pawro adumak tha 19 faraklaba Manipur gi irang asida state asigi yalomi oireba maitai singda chapchana thokpagum tawre haibada lalaroi Maram di thokliba lan ase kuki narco terrorist singna mitei singda atamnana satharakpa lan oiriba sida lan khamba lagliba Central Force singna thamoi sengdaba manbagi thawong singda lamdam asegi miyamna pendabagi kholaw lawrak phasu tha 19 faraklabani Lawmapu yongna tanbaga cha manarakpagum tawraba amadi yumdang bana kai naiba loinana kai macha chawnaba yoklaga mapu chabaga manaraba state asigi miya maru oina Manipur gi missing yamba furuf ama oiriba maitai singi laiba karam thoklagaba haiba matam yorakpaga manabagum
ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯊꯤꯡꯅꯕ ꯂꯩꯔꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯇꯥꯟꯊꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯆꯝ ꯃꯤꯇꯩ ꯃꯤꯌꯥꯝꯗ ꯑꯐꯕ ꯃꯈꯜꯒꯤ ꯂꯥꯟ ꯁꯤꯖꯤꯟꯅꯒꯗꯕ ꯗ꯭ꯔꯣꯟꯅ ꯕꯣꯝ ꯊꯥꯗꯕ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯑꯁꯤꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯀꯔꯝꯕ ꯂꯩꯉꯥꯛꯂꯣꯟ ꯑꯃꯗꯤ ꯀꯔꯝꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥꯃꯨꯛ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯀꯨꯀꯤꯁꯤꯡ ꯑꯁꯤꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇꯅ ꯃꯇꯝ ꯁꯥꯡꯅ ꯊꯥ 15ꯃꯨꯛ ꯂꯩꯔꯛꯄ ꯑꯁꯤꯃꯛ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯀꯔꯝꯕ ꯊꯧꯑꯣꯡꯅꯣ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯍꯪꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯈꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯄꯨꯜꯂꯒ ꯆꯠꯊꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯁꯤꯃꯛ ꯃꯄꯨꯡ ꯐꯥꯅ ꯍꯥꯟꯅ ꯀꯨꯀꯤꯁꯤꯡꯒꯤ ꯆꯠꯊꯔꯕ ꯇꯝꯄꯥꯛꯀꯤ ꯃꯩꯇꯩꯁꯤꯡꯒꯤ ꯈꯨꯜꯗ ꯀꯣꯟꯅ ꯆꯠꯊꯕꯒꯤ ꯊꯧꯑꯣꯡ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯜꯗ ꯀꯣꯝꯊꯣꯛꯅ ꯆꯥꯎꯊꯣꯛꯅ ꯊꯥꯕꯗ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯉꯁꯤꯃꯛ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯄꯪꯁꯤꯡ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯅ ꯐꯥꯎꯕ ꯈꯪꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯨꯀꯤꯁꯤꯡꯒꯁꯨ ꯆꯠꯅꯕ ꯍꯟꯗꯣꯛꯅꯕꯒꯤ ꯋꯥꯔꯦꯞ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯧꯔꯒ ꯁꯦꯟꯇꯔꯗ ꯊꯥꯔꯕ ꯐꯥꯎꯕꯗ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯋꯥꯋꯣꯏ ꯊꯧꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯉꯁꯤ ꯐꯥꯎꯕ ꯂꯩꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯏꯟꯗꯤꯌꯥꯒ ꯌꯨꯝꯂꯣꯟꯅꯕ ꯂꯩꯄꯥꯛꯁꯤꯡꯅ ꯈꯪꯂꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯒꯗꯕ ꯃꯥꯟꯗꯦ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯊꯥ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯝꯄꯥꯛꯀꯤ ꯃꯩꯇꯩꯁꯤꯡꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯇꯥꯟꯊꯣꯛꯄꯒ ꯂꯣꯏꯅꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯑꯁꯤꯒꯨꯝꯅ ꯀꯨꯀꯤ ꯈꯨꯜꯁꯤꯡꯗꯁꯨ ꯄꯥꯛ ꯁꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄꯒ ꯂꯣꯏꯅꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯉꯥꯛꯅ ꯆꯠꯇꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯔꯕꯗꯤ ꯉꯁꯤꯃꯛ ꯊꯣꯛꯂꯤꯕ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯂꯥꯟꯗꯥꯔꯛꯂꯣꯏ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯋꯥꯐꯝ ꯀꯌꯥꯃꯨꯛ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯤ.ꯑꯦꯁ.ꯑꯣꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯊꯝꯂꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤꯗ ꯇꯨꯝꯗꯕ ꯍꯧꯗꯣꯛꯄ ꯂꯨꯕꯒꯨꯝꯅ ꯃꯇꯝ ꯁꯥꯡꯊꯅ ꯂꯩꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤꯡ ꯀꯌꯥꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯂꯥꯟ ꯈꯥꯝꯕꯗ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯈꯥꯝꯕꯒꯤ ꯊꯧꯑꯣꯡ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯅ ꯆꯠꯊꯗ꯭ꯔꯕꯗꯤ ꯃꯃꯥꯡꯁꯨ ꯂꯥꯟ ꯃꯇꯨꯡꯁꯨ ꯇꯦꯟ ꯂꯩꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯃꯤꯇꯩꯁꯤꯡꯅ ꯑꯔꯣꯏꯕꯤ ꯈꯣꯟꯖꯥꯎ ꯑꯣꯏꯅ ꯁꯤꯚꯤꯜ ꯋꯥꯔꯒꯨꯝꯕꯒꯤ ꯊꯧꯔꯥꯡ ꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯐꯨꯔꯨꯞ 15ꯒ ꯄꯨꯜꯂꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯟ ꯈꯥꯝꯕꯗ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯈꯥꯝꯁꯤ꯫